Census tꯧd꯭ꯔꯤꯉꯩꯗ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯍꯟꯅꯕꯒꯤ ꯃꯇꯥꯡꯗ 13 CSO ꯌꯥꯎꯅ ꯂꯨꯞꯁꯤꯡꯅ ꯒꯣꯚꯔꯅꯔ ꯎꯅꯈ꯭ꯔꯤ꯫ Census tꯧꯗ꯭ꯔꯤꯉꯩꯗ NRC update tꯧꯗꯨꯅ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ 13 CSO ꯀꯪꯂꯩꯄꯥꯛ ꯌꯥꯎꯅ ꯀꯧꯕ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ, ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ, ꯔꯣꯡꯃꯩ ꯌꯨꯅꯤꯌꯟ, ꯃꯤꯇꯩ ꯂꯤꯄꯨꯟ, ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯚꯋꯟꯗ ꯒꯣꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ 13 CSO ꯀꯪꯂꯩꯄꯥꯛꯀꯤ ꯀꯟꯚꯦꯅꯔ ꯁꯥꯟꯇ ꯅꯥꯍꯛꯄꯝꯅ ꯍꯥꯏ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯝꯖꯥ ꯏꯪ 1978 ꯉꯁꯤ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯐ꯭रीꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯗ ꯇꯛꯁꯤꯜꯂꯝꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯅꯕ ꯇꯛꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯥꯏꯝ ꯑꯣꯕꯖꯦꯛꯇꯤꯚꯅꯤ, ꯑꯗꯨꯕꯨ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯈꯟꯗꯣꯛꯂꯒ ꯏꯪ 1992ꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯐ꯭रीꯖ ꯇꯧꯔꯒ ꯊꯝꯂꯤꯕ ꯍꯟꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯐ꯭रीꯖ ꯇꯧꯔꯒ ꯊꯝꯕ ꯌꯥꯅꯕ ꯐꯣꯔꯃꯨꯂꯥ ꯑꯃ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯇꯝꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯗꯤꯜꯂꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭रेशर ꯑꯃ ꯇꯧꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯕꯒ ꯂꯣꯏꯅꯅ ꯑꯣꯒꯁꯠ 13 ꯑꯁꯤ ꯁꯦꯜꯐ ꯏꯅꯨꯃꯦꯔꯦꯁꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯜꯐ ꯏꯅꯨꯃꯦꯔꯦꯁꯟꯒꯤ ꯋꯦꯕꯁꯥꯏꯠꯀꯤ ꯄꯣꯔꯇꯦꯜ ꯑꯁꯤ ꯍꯥꯡꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯁꯦꯜꯐ ꯏꯅꯨꯃꯦꯔꯦꯁꯟꯒꯤ ꯅꯨꯃꯤꯠ 15ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯀꯃꯤꯇꯤ ꯑꯗꯨ ꯁꯦꯝꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯒꯣꯚꯔꯅꯔ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯗꯤꯜꯂꯤꯗ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯧꯕꯤꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯍꯟꯅꯕ ꯋꯥꯐꯝ ꯊꯝꯂꯝꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ MLA Th Shyamkumarna defamation suit tꯧꯒꯅꯤ ꯍꯥꯏꯔꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯄꯨꯌꯥ꯫ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯄꯤꯄꯜꯁ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯦꯂꯥꯏꯟꯁ ꯄꯨꯌꯥꯒꯤ ꯃꯊꯛꯇ defamation suit ꯐꯥꯏꯜ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯌꯥꯅ ꯇꯔꯥꯝꯅ MLAꯒꯤ ꯄꯥꯎꯈꯨꯝ ꯃꯇꯝ ꯆꯥꯅ ꯄꯤꯅꯕ ꯈꯨꯗꯝꯁꯪꯗ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯡꯖꯝ ꯑꯕꯣꯊꯦꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯌꯥ ꯑꯃꯗꯤ ꯐꯨꯠꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ FNCC ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠꯇ ꯂꯣꯡꯖꯝ ꯑꯕꯣꯊꯦꯅ ꯄꯥꯎꯃꯤꯁꯤꯡꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯖꯨꯂꯥꯏ 18ꯗ ꯃꯣꯏꯔꯥꯡꯄꯨꯔꯦꯜ CICꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠꯇ ꯆꯌꯦꯠꯅꯕ ꯀꯌꯥ ꯊꯣꯛꯈꯤꯕꯗꯨ ꯄꯨꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA Th Shyamkumarna ꯄꯨꯌꯥꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯂꯤꯕꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯄꯨꯌꯥꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯑꯃꯗ ꯌꯦꯛꯅꯕ ꯁꯦꯝꯅꯕ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ꯫ MLAꯅ ꯄꯨꯌꯥꯒꯤ ꯃꯊꯛꯇ defamation suit ꯐꯥꯏꯜ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯇꯔꯥꯝꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯊꯧ ꯇꯥꯕ ꯑꯋꯥꯠꯄꯁꯤꯡ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯝ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯪꯍꯟꯗꯅ MLA ꯃꯁꯥꯅ ꯃꯤꯑꯣꯏ 13 ꯊꯕꯛ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯆꯂꯥꯏꯔꯝꯕ, ꯇꯣꯂꯣꯞ ꯄꯤꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯔꯖ ꯀꯌꯥ ꯂꯧꯔꯝꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯕꯣꯊꯦꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ FNCCꯒꯤ ꯀꯟꯚꯦꯅꯔ ꯑꯈ꯭ꯌꯨ ꯉꯧꯃꯩꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯋꯥꯠꯄ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯕꯁꯨ ꯅꯔꯁ ꯑꯃꯗꯤ ꯑꯇꯩ ꯁ꯭ꯇꯥꯐꯀꯤ ꯑꯋꯥꯠꯄ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯣꯡꯃꯗ OPD ꯄꯦꯁꯦꯟꯠ 900ꯗꯒꯤ 10,000 ꯐꯥꯎꯕ ꯂꯥꯛꯄꯅ ꯁ꯭ꯇꯥꯐ ꯋꯥꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯝꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯦꯖꯔ ꯔꯤꯄꯤꯌꯔꯤꯡ ꯇꯧꯗꯕ ꯆꯍꯤ 10 ꯁꯨꯔꯛꯄꯅ ꯕꯤꯜꯗꯤꯡꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯟꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯄꯤꯔꯛꯀꯗꯕ ꯂꯁꯤꯡ, ꯒ꯭ꯂꯣꯕ ꯑꯃꯗꯤ ꯑꯇꯩ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯃꯆꯥꯛ ꯃꯊꯨꯝ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯖꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯣꯏꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯠꯄꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯂꯥꯌꯦꯡ ꯄꯊꯥꯞ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯈ꯭ꯌꯨꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯖꯤꯔꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯂꯔꯊꯣꯜꯗꯒꯤ ꯎꯆꯥꯊꯣꯜ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯎꯆꯥꯊꯣꯜ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯠꯁꯝꯅꯗꯨꯅ ꯎꯆꯥꯊꯣꯜ ꯂꯝꯂꯣꯡꯒꯤ ꯋꯦꯇꯤꯡ ꯁꯦꯗꯇ ꯆꯠꯊꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯎꯆꯥꯊꯣꯜ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ M. ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ
lambi asi matam kya gi mamang nagi sembiyu haina mari lenaba authority da ayi pasirol pisindana taksingkrabasu ngasi phawa lambi gi saru asi sembidana dairi miyam gi sadok sinna mayu na ribu khudong sa da basi onna ba atupa matamda mari lenaba authority na lambi asi sembiyu karigumba atupa matamda lambi asi sembagi thabak haudrabadi lambi thingba yauna makhatan akan ba khongjang sangsilagani haina M Premchandra na makhatan phongdokhi NRC update tawdana census pangthokpa yaroi haina paksana protest atakri census ki training thugaina ba honakri census ka mari lainana nga sidagi self enumeration ki process hobaga loinana September amadagi house listing tawgadoriba sigi mayokta ngasi khoirambal kaithel yauna mafam kya da paksana protest atakri JFD student wing gi thaumisingna DM College of Teachers Education da chathariba enumerator amasum supervisor gi training thugaina ba hona ba da police ka sauna monakri NRC updation tawdana census pangthokpa yaroi haina tungan mafam kya da paksana mahairoi singi rally pangthoktuna khulau kya laukri JFD na sangshiliba khongjang asibu sawaladuna khoirambal kaithel gi porpham phambi singa sunga sinomi goiba sintha leptuna wakat mi pham chatakre loinana no NRC no census haina thaba placard kya su thet pa yauna khulau kya su laukre khongjang aduga mari lejana JFD gi secretary organization Longjam Ratan Kumar na phungdokhi bada ngasi dagi self enumeration gi process hobaga loinana September amadagi house listing tawba horagani hairibasi miyamna makhalamata gi cooperation pibigano JFD na talbi dimana si inglising amaga samapan ga yangkhai ga matu gi census data da yumpham oiraga NRC update tawbiyo madugi matung ina census operations athabiyo haibani Demanasi Government of India, Manipur Langak, Registrar General of India, yauna Manipur Government su memorandum pisinduna taksing krabani. JFD na sangsi libi ihawasi logim iyeng da su yamna constitutional oiba mani. Indian Constitution ki Foreigner Act 1946, Citizenship Act 1955, Immigration and Foreigner Act 2025 ki matung ina Indian territory manung da foreigner sing lainga ke yabi yauduna sanglakwa yadi habasi yamna mayek sing labu wap mamani. Foreigner khandu o haiba dimana si ngasi ngarang khakta talakpa dimana manati English nga maga samapan ga marfu da Manipur lenga ka point taraga taruk yawa MOU ama kuyak pinakhiba lairi masigi matung English nga maga samapan ga maudra ga marida MOU adu amuhana reaffirm tawkrabani asuk kuiraba matam asi fawda matam gi paliba lengang na political will yaudabadagi thabak tu onthokpa ngamlamdabani Masigi saithing haiba bu English singa niga kungo humdagi me ohumda illegal immigrant singna makhoi goiba tongan ba homeland ama semna bagi damak lamdam asida lairibu yellow proof singda landa rakhibani lana si haujik loiri haiba yadri lana sina maram oiraga sarang naba phibam amada lairingai seleksida census operation pangthokani haina paliba lenga sina thorang libis yamna mathungukta thawang amani Illegal immigrants in the Levas national security the threat P high khangna illegal immigrants in asi detect on a mechanism amata puthokta basi Manipur miyam gi en yamna lebak thibani ngasi dagi haukraba self enumeration ge process asida yellow proof amata na response to bigano September amadagi haugadoriba house listing asida pakna non cooperation movement sathabiyo JFD na sutielaba matam sida angamba pangal sijinadu na census operation asi thingani karigumba aranaba census data yumpham oiraga delimitation torakpa tarabdi lamdam asigi yellow proof punamak kangkulumut khragani haibis ekoi khangminasi census operation asida enumerator supervisor oina thabak tawgadoriba lainga ki employee sing su furuk ki amari tungi mirol gi khalaga census operation ge process